Lakhipuronline puthok saba July ki tangkun thangzen numit ki Khomjinba Pao tabirase ahanbada maroi pao Union Public Service Commission na Puja Monorama Dilip Kherkar ki mathakta action lokot pa hokre Assam da Vidhan Sabha seat manga gi marak ki mikhal lakliba September da pangthok lagani IMCYA gi thomi singna Jiribam gi relief camp sing da tengbang khre Sonai Kendra gi ichau nang luraba yum singda Congress ki thomi sing na yengsin khre amasung Bangladesh ta ariklai su tamduna leiba Meghalaya gi mahiroi humphutaret ngarang mayum da halakre Hauzik mapungoi pau tabirase Union Public Service Commission na Civil Services Examination 2022 gi provisional oina recommend toba candidate Srimati Puja Monorama Dilip Kherkar gi mathakta ain gi wangmata thabak tawbagi damak tijin humjinba hokre mahakna mahaki ming mahaki mapa amasung mama gi ming mahaki photograph sahi amadi mahaki email ID mobile number amasung laifam hongdoktuna examination rules sing gi mayokta thabak tawre haina khanglakhi masigi damak mahaki mathakta FIR ama pankhi amasung mahaki Civil Services Examination 2022 gi candidate oibadagi kaknanaba amasung tungda lakadaba parikha singda athingba thamnanaba so cause notice ama thakre Police na Silchar Tarapur Station Road ta laiba dukandagi mafam aduda ain kaina yonba military uniform gi digital pattern gi firol sing phagatkhre dukan mapu su phakre Sagol se numit ki nungthilda army machugi phi makon ama phagat ki bakaluinana asiguma makhal gi army unit ki canteen khakta da thamgada ba firol sing asi aina yada ba mongda atei dukan singda yonbada thingba piri Assam gi Chief Electoral Officer gi pau amagi matungina lamdam asigi constituency khara gi marak ki mikhal lakliba September thada pangthok lagani hairi marak ki mikhal pangthok kadaba constituency sing adudi Samaguri Sidli Dholai Bongai gaw amasung Behalini hairiba Vidhan Sabha Kendra sing asigi draft voter list lakliba July gi tang 19 da puthok lagani Hyderabad ki Rajiv Gandhi International Airport tangarang irai nimita Malem sin bathungna Microsoft IT service yadabana maram oiraga domestic flight kunhumdoi cancel tawki Jiribam gi tongan ba relief camp singda leiriba maroina angang amadi ahal oiraba singda breakfast ki chana thaknaba polam sing social media da phongdoknarakiba amadi hidak langthakna chingbagi award apa sing lei haibagi pauta patagi miyam gi matinga loinana International Meitei Christian Youth Assembly gi President Surya Kumar Ambassador Rohan Philem Jiribam District Coordinator Gi Chandra amasung IMCYA gi thomi PHPO na saruk yaduna mateng pangkhre mihut kangbo asina ngarang sports complex Vidyanagar Jiribam district ki section mafam ahumda relief ki polam sing pikre loinana children home Harinagar Jiribam da leiba relief camp sing da su pochai pikre Bible da jawba awa batarba singa awa bada saruk yaminau habagi mapugi pauta ki matungina awa batarba singda IMCYA gi maikitagi pangba yaba mateng leptana pangkhigani masida amata oina support tominase haike Sonai Kendra gi manung chanbada Tutir Gram amadi Uttar Borkhalpur gi ising ichauna awaba nangluraba khunja singi awada pa yengsin ba oina Dr. Maimom Santi Kumar na Purbo Sonai Yuba Samas ki member singaloina na yengsin khongchat amangarang chatkhre maigei mari ichau gi ising na koisinduna leiba khungang atuda changnabagi lambi phawba ledam tabada Dr. Santi Kumar na pindaba phongdokladuna Bharat na ningkha tambagi chahi 63 hela phawbada khungang asida chatnanaba lambi leidaba haibasi yamnamak ikainangai ni haiki miyamna sogot piduna mihut oibangam labadi lobuk ki macha amada lambi oiduna chatliba sigi mahutta miyam gi kudong sanaba apaba lambi ama semgani su haiki mahangna thaknanaba sing lu henanaba amadi mahik hananaba chemical packet changarom su yenthoklamki matungda Uttar Borkhalpur gi miyoi singasu unaduna ichauna sokalaba yum singi damak laingak tagi tengbang sel phangdabagi wafam tabada athubada phangnanaba taksingani haiki Sarkar gi maigei tagi numit 15 ni hena ising ichau nanglaba miyoi singda cheng kg mariga thum packet tangkhai amaga hawai gram 5 tamak piki haiba tabada pedaba phongdokhi
Sonai Modurbon asi chahi khutingi ichaw nangli haibasi khangna khangna sarkar pairiba amadi Sonai gi MLA na thausa dabadagi handak mioi taruk Iraq na duna laikidabani flood control department asina una sinadaduna miyambo awapa tahanbani hainasu mahakna maral sikhi khongset asida Dr. Santi Kumar galoinana Dr. Rajul, Dr. Sabir, Kabil Hussein amadi Jakir sarujaki Kasar Joypur gi Mangal Yangkhomna mahakna lepalaitena chatharakliba tengbangi sarukama oina ngarangsu Joypur Konokpur Doloisara GP gi manung chanbada Sonpur khungangda isingi chawna thumjiluraba yumnak taramarida nongmagi changdaba yadaba potlam sing tengbangkhre panbajai Sonpur khungang asi Joypur Konokpur Subhas Nagar point gi kilometer marirom chatlaga leiba khungangni khungang asi koilas thadabana nongju pantha matamda khongna phawba chatpa yadaba mafam singni lambi asi busu mari Nabasing Semjin Binabasu Mahakna Piltoki Ngasi Paubada Mangalna Awabataraba Imung Chamaromda Nomagi Chang the Bayada Polam Sing Tengbangre Sonpur Kungangi Mio Singnasu Mangalgi Mapamda Tagat Papumdoraki Manipur the Togliba Kangluki Rangda Awabata Relief Camp Sing the Lady Basing the Chatuna Ngamjaba Tengbang Pinana Bagi Taurang Sutauri Haina Mahakna Fondoki Ya, Ujinge Buni Jini cover my Bukazao Shinada, Kazao Shiborada Bu, my own to book, wrong still replace Ajin. Chazola losing the Novat Ladu Garolan listen. I Adum Aina Chatajari was Makhatana, Hidi Lepolatana, Adum Chankigani, Hidi Miamas on the Pop, Virapayani, Asigidamata, Ado Aigi Tabakaron, any community, Dharma, Hybamalate, Jati, Hybamalate, Aigi, Namak Chapman, Aigi, Aina Tolibase, Aina Hidi Taujaribase, Lyra Bagitamatani, had needy people Gitamatani and a Kanje. Adana Miamas, Adam support of you. Lambigi say high road days on the monks at the Mogi Lambigi monks. Say I Nadi Lambi Simbang and Bagi Sati later Nina. I did government I request on Moi Hadi Gauda Leva, Lambi Lamgang Sembi Batardi, Hayam Mogi, any emergency medical case like Matanda. I had 2 hand on Zaido government Hajik singing Matang the Hadi Kitang Exxon Lobby Haraga Tabak Toram Se Pankopi Diamond Waganana Kanje. Bangladesh da Lariglesu Tamduna Leba, Meghalaya gi Mahiroi, Humputaret, Ngarang, take the Kaidana Maim da Halakre, Panbayai, Haukiba July Gitara Turutegi, Torakiba Irang Namaram Oraga, Bangladesh da Mahiroi Yauna, Mioi Kuntramapan Sikre, Kayamarum Asoka Panangkre, Panbayai, Lissinga Magachamapan Humbutrama Toigi, Bangladesh Kining Tamlanda, Sarujaki Balan Missingi, Imung Manungi Mio Singda Chada Kuntra, Sarkar Tabakta Reservation Pinabagi Warep Adugi Mayokta, Hauki Bachayol Ani Asida, Mahiro Singna Kongjeng Changsinduna Lakibani. Irang Asina, Bangladesh University Kuting Maksu, Matam Kaktana Tingchin Kre. Bangladesh the Tabak Topa Amadi, Mahima Sing Tamduna Leba Bharat Macha, Lising Tarani Toirom Lady, Bharat Macha Singasi, Mapamatuda Kudong Teningai Oide Haina, External Affairs Mantri, S. Joy Sankar Fondokre. Kangan Jabama, Healthcare Amadi Paramedical Science da University Grants Commission na Sakang Laba, Chahi Amagi Diploma, Chahi Anigi Advanced Diploma, Aduga, Chahi Ahumgi Bachelor of Vocation Course Tambayaragani, Institute of Medical and Paramedical Science, Silchar Amadi, Gracewell Hospital, Meherpur Silchar Anina, Kusam Naduna, Lingya Vidyapit University, Faridabad Ki Makhada, Courses Tambiba Hore, Healthcare Ki Field Skill Development Oiriba, Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na Chingba, 12 pass Taurabasing na Tambayaraba coursing asi Tamduna Isana Isabu, Tabak Pizapiki Kudung Saba Lobio, Aduga, Nursing, Yoga Attendant, First Aid Training, Emergency Medical Staff Amadi, RNP course na Chingbagi, Atenma Matamgi Oba course Singi Tamaktasu, Admission Hausere, SM Civil Hospital Silcherda, Practical Topagi Kudung Chaba Sutanzari, Akupa Maroli Damak Institute of Medical and Paramedical Science, Ismail Market, Central Road, Silcherda, Lingsibirabu, Natraga, Mobile number 939573245 of Honobio. Nungairaba Pao, Kasar Puler Tolda,
holistic therapy center ama hangdokjare yoga acupressure amadi physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba hakchangi nungaitaba kaya laengnana bagi tamak ngasimak lengsin birabu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari mobile number 8638078821 ni Aroibada maruiba paw amukhanna Union Public Service Commission na Puja Monorama Dilip Kherkar gi mathakta action lokotpa hokre Assam da Vidhan Sabha seat manga gi marak chemical lakliba September da pangthoklagani IMCYA gi thomi singna Jiribam gi relief camp sing da tengbang khre Sonai Kendra gi ichau nangluraba yum singda Congress ki thomi sing na yengsin khre amasung Bangladesh da ariglaisu tamduna leipa Meghalaya gi mahiroi humphutaret ngarang mayum da halakre Lakhipuronline YouTube channel gi paw sandok chaba ngasigi oinadi matang asida loijare